Akashban Imphal Moirangthem Ibehaibi pau pajari ahanbada maruiba pau Ngangkhoi Shahar Moria plan tawduna thamlamba IED bomb ama detection and disposal squad kangbuna asoi angam yaudana lokthokre Thawal Jilagi Mela ground gi akoibada leiba lambi nak yeta ain kaina sajilibising ngasidagi district administration gi miyang makhada takthokpa hokre IIS officer singna sarkar amadi miyamgi marakta leiriba ohobasing menchina bahotnabada makoina achobo thodang logadabani haina Lok Sabha Adyaksha Om Birlana hairi amasung Railway Mantri Asni Vaishnav hairi leibak asigi railway da asoi angam yahandanaba sarkar asina thorang kya paikhatli Ngangkhoi Shahar Moria da leiba Tamil Sangam manakta plan tawduna thamlamba IED ama security force na thengnakhre tungda bomb detection and disposal squad kangbuna IED adu achoi angam yaudana lokthokre IED adu mi kongna taba Tamil Sangam gi manakta ngasi ayuk security force na thengnarakibani tawdok ase matangda makha tana chijinbagi thabak chathari khulai paiba kangbo singna Ngangkhoi Shahar Moria da tangdu leita daba phibam ama lehenaba asiguma thawong achi chathabo irambi yai hairi Nakal amarom da mi kongna taba maphamda bomb plan tawrambagi thawongbo Moria da leiba tongan tongan ba lupsingna yaningdaba phongdorakli Manipur Junior Boys Football Team na Junior Boys National Football Championship for Dr. B.C. Roy Trophy lising ani kun mangagi champion oirakpada hanagi Mukhyamantri Nongthaman Birena Manipur gi timbu thagatpa phongdokre social media da thagatpa post amada Sri Biren hai sahi kun mangagi matungda Manipur na tournament asigi champion oibangamba asi singthaningai ni Manipur gi naha oiriba sanarosingna kathokpa amaga loinana masak thokna sanakibabu Manipur gi miyamna apenba phawi panbayai Punjab gi Amisar da sanakiba final match da Manipurna West Bengal bu Panjal ahum sinoda maithiba piduna champion oikibani Thawal Jilagi Mela ground gi akoibada leiba lambi gi nak yeta ain kaina sajilibasing asidagi district administration gi miyang makada takthokpa hokre jila asigi deputy commissioner Hana Kamai amasung Superintendent of Police Sibanan Surbe amadi jila asigi mari leinaba official sing yauna security force ki kangbuna ngasi ayuktagi tongan ba structure sing adu sidokpa hoki Amrom da hokiba July 22 da district administration na ain kaina lam khopchinduna sajilibasing maruina lambi gi matai da leba footpath mathakta sajilibasing July thagi kunthra phawgi manungda masa na sidok chanaba khangan kiba leikrabani eviction drive asi makha tana jila asegi mafam kaya da chatharagani paikhatliba thabak asi miyam gi yaifanabani masida tongan ba luk kaya yauna praja miyana mateng pangbiyo haina deputy commissioner Hana Kamina appeal tawrakli Lok Sabha Adyaksha Om Birlana hairi Bharatna khang kanbaga amadi hanba leitana thauna amaga loinana anoba wakal amadi yumpham oiduna amata oina sakhatbagi mayon lomda changchilakpagi wari sing miyamda ningthina khanghanaba hotnabada Indian Information Service ki officer singna achoba thodang logadabani wafam asi lising ani kulumdai kulmari gi IIS officer training singa ngarang unabagi thoramda Sri Birlana phongdokhibani Maana hai miyamda achumbada yumpham oiba pausing pigadabani IIS officer singnasu sarkar gi thabak thoram sing khaktagi pau phawdok phawjin tawnaba natte sarkar amadi miyamgi marakta leiriba ahoba sing mensinaba hotnabada makoina achoba thodang logadabani sarkar gi pau sandokpa khak natana paikhatliba thabak thoram sing asi kaya yamna asoi angam yaurbi haibadu yengsingadabani amadi miyamda wakhal tahanbaga loinana achumbagi damak lepkadabani haiki Operation Sindur gi matang da Kendra gi Hakchal Mantri JP Nada Gृह Mantri Amit Shah Mapan Thoram Mantri Dr. S. Joy Shankar na thangki waphambo Pradhan Mantri Narendra Modi na thagatpa phongdokre Pahalgam terrorist attack ki chapchaba pakum Operation Sindur na piki haina Pradhan Mantri na phongdokhi Rajya Sabha da Operation Sindur gi matang da khanabada House ki luchingbu oriba JP Nada na hokiba sahi lising ani mari dagi taramari phawgda leiramkiba lebak asigi ngakchel amadi security gi oiba thabak thawongching aduga haujik oiriba phibamga changdamnaduna paliba sarkar asina paikhatliba thawangching sabada thangki mahakna phongdokhibagi matung ina eng lising ani taramari gi matamdagi haujik phawba rajniti gi oiba achetpa phirepsing lawduna lebak asigi security amadi ngakchel gi lamda hena khumang chawksinba ngamli haiki Sri Nadan hai
Except Jammu Kashmir, no incident of terrorism has taken place from 2014 to 2025 till date. Terror incidents 2004 से 14 7,217, 2015 से 2025 2,150, 80% का रिडक्शन हुआ है. India Meteorological Department hairi awang nongpok raja sing yauna Bihar, Chhattisgarh, Himachal Pradesh, Jammu Kashmir, Ladakh, Orissa, Uttarakhand amadi nongchup Bengal da ngasi akanba nongchugani. Andaman amasung Nicobar Island, Sanget Gangetic West Bengal amadi Jharkhand dasu lakadoriba numit nini humni asida akak araw yauna akanba nong nungsit sitleba yai hairi. Tabiriba pawasi Akashbani Imphal dagini. Railway Mantri Asni Besnop na hairi Laibak asigi Railway da asway angam yahondanaba Sarkar asina taurang kaya paikali masigi manung chana Kabas 4.0 kowa Laibak asina sajaba Train Safety System athuba matamda Kota Mathura section da thabak hawalagani. Wafam asi Lok Sabha mifamda Mantri na phongdokhibani. Mang hai Kabas 4.0 asi Pradhan Mantri ki Atma Nirbhar Bharat ki asan ba mieng adugi manung chana Kabas Automatic Train Protection System na yamna thuba matamda sem sakhibani. Masi mamang chahi July thada Research Design and Standards Organization RDS ona ayaba pikrabani. Amarom da sakhatlaba lebak amana asigumba train protection system ama hapna bo hotnabada sahi kundagina kuntra pawa changlibani hainasu Shri Asni namakhatana haiki makna hai. मैं कवच के बारे में बताना चाहूंगा कि ये एक बहुत ही टेक्नोलॉजी इंटेंसिव ऑटोमेटिक ट्रेन प्रोटेक्शन का सिस्टम है. ऑटोमेटिक ट्रेन प्रोटेक्शन सिस्टम विश्व में कई समृद्ध देशों ने जहां करीब 20 से 30 वर्षों में लगाए और हमसे आधे परिमाण के उनके रेलवे नेटवर्क्स थे, वहां पर भारत ने अपने आत्मनिर्भर भारत प्रधानमंत्री जी के विजन के तहत एक नई प्रणाली जो भारत में विकसित हुई, भारत में बनी, भारत में डिजाइन हुई, भारत में मैन्युफैक्चर हुई, वो प्रणाली आरंभ की और पिछले साल 2024 के जुलाई में कवच का वर्जन 4.0 ये अप्रूव हुआ RDSO से. Haujik chathariba Amarnath Yatra gi lai khurumba chatpa nongching ki phibam phattabadagi ngarang tagi lepkhre nong kana chuba amasung lai khurumba chatpada khudong thingai oiba phibam sing lakpadagi Pahalgam amasung Baltas base camp sing matam kharagi oina thingjinkhre. Kasbani Jammu pangmin hai nongching ki phibam phalaktiba phawba athingba chi makha tana leirabi yai oirakliba phibam asina lai khurumba lakliba jatik singda awa ana tholakpa thingnanaba authority na khongthang asi lokalapani hairi. Russia gi nongpok thangba samudra mapal da leiba Kamchatka Peninsula da ngarang magnitude 9.9 yang akan bayuhar hakraba matungda Pacific ki awang thangba sarukta tsunami lakani haina mi paina bedagi tongan balebak chingna section thaurang kya lokhatkre. Japan gi Kanto dagi Waikayama phawbagi marakta leiba samudra khongban gi lamdamda tsunami lakpa yai haina section thaurang sing lokhatkre. Masina Maram oidana samudra khongban da leiba miyoi kya saphagadaba mafamsingda thangdokre. Akan bayuhar adu hakraba matungda Russia, Japan, Hawaii amasung America gi mafam kharada tsunami gi ithak laki. Yuara aba adu hek loikibaga Hawaii da ihan hanba oina phut mari rom wangba ithak laki. Japan gi awang thangba samudra khongban da phut mari makai rom wangba ithak hauraki. Amoram da Chile leiba ki oina Pacific ki samudra mapal singda section thaurang lokhat poina miyoi kya saphagadaba mafamda thaidokre. Ayush Matrena Bharat ki under 19 cricket team luchingduna Australia ja September 12 dagi hogadaba multi format tour saruk yagani. Tour asida Bharatna Australia ki under 19 tinga one day match namit marini gi oiba game ani sanagani. Aroibada maruiba pau amo ngamkhai sahar more da plan tawduna thamlamba ID bomb ama detection and disposal squad kangbuna asoi angam yaudana lokthokre. Thawal jila gi mela ground gi akoibada leba lambi gi nak yata ain kaina sajili bising asidagi district administration gi mieng makada takthokpa hokre. IIS officer singa sarkar amadi miyang gi marakta leiriba ahoba sing mention ba hotnabada makoina asobo tawdang logadabni haina Lok Sabha Adaksa Om Bilan hairi amasung Railway Mantri Asni Besnop hairi. Leibak asigi railway da asoi angam yahondanaba sarkar asina thaurang kya paikhatli pawloi jare.